ꯆꯤꯟꯖꯥꯛꯀꯨꯝꯕꯁꯨ ꯀꯥꯝꯕꯗꯒꯤ ꯈꯔ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯋꯦ ꯁꯨꯝ ꯆꯠꯂꯨꯔꯦꯕ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯟꯅꯗꯕ ꯑꯗꯨꯝ ꯌꯥꯝ ꯆꯥꯟꯅꯔꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯌꯥꯁꯨ ꯈꯪꯗꯦꯕ ꯃꯦꯝꯅ ꯍꯣꯃꯣꯄꯣꯅꯣꯃꯤꯛ ꯑꯦꯗꯚꯥꯟꯁ ꯇꯧꯕꯗꯣ ꯃꯦꯝꯅ ꯁꯪꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯅꯔ ꯇꯧꯕꯅꯦꯕ ꯑꯗꯩ ꯃꯦꯗꯥꯝꯅ ꯇꯧ ꯍꯥꯏꯕꯁꯤꯡꯁꯤꯁꯨ ꯑꯩ ꯂꯣꯏꯅ ꯐꯣꯂꯣꯗꯤ ꯇꯧꯕ ꯉꯝꯗꯦꯕ ꯁꯨꯝ ꯇꯧꯋꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯎꯔꯤꯕꯁꯦ ꯀꯣ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯊꯥ ꯐꯥꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ ꯐꯥꯗ꯭ꯔꯤ ꯃꯦꯝ ꯁꯥ ꯐꯕ ꯍꯥꯏꯁꯦ ꯑꯁꯨꯝ ꯇꯧꯕꯩꯗꯤ ꯀꯨꯏꯖꯕ ꯋꯥꯅꯤ ꯀ꯭ꯂꯥꯁꯁꯦ ꯑꯃ ꯑꯅꯤꯗ ꯉꯥꯏꯔꯝꯒꯅꯦꯕ ꯀ꯭ꯂꯥꯁ ꯑꯃ ꯑꯅꯤꯗ ꯉꯥꯏꯔꯝꯒꯅꯤꯕ ꯑꯩꯈꯣꯏ ꯇꯧꯔꯛꯏꯁꯦ ꯃꯥ ꯑꯗꯨꯇ ꯐꯣꯀꯁ ꯇꯧꯅꯅꯦ ꯌꯥꯝ ꯊꯋꯥꯏ ꯆꯪ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯔꯤꯖꯜꯠꯁꯦ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛꯀ ꯁꯤꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯦꯝꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯝ ꯗꯥꯎꯠ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯤꯂꯤꯡꯒꯤ ꯄꯋꯥꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯦꯝ ꯑꯩ ꯍꯥꯟꯅꯅꯦ ꯑꯗꯨꯝ ꯊꯥꯖꯕꯩ ꯊꯥꯖꯗꯕꯩ ꯇꯧꯔꯝꯃꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯁ ꯄꯨꯔꯥ ꯁꯨꯝ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯋꯥꯔ ꯑꯃ ꯌꯥꯎꯔꯦ ꯈꯪꯅ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯒꯁꯨ ꯌꯥꯝ ꯊꯥꯖꯅ ꯏꯁꯥꯗ ꯌꯥꯝ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯇꯧꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕꯁꯦ ꯃꯦꯝꯅ ꯑꯇꯩ ꯃꯥꯒꯤ ꯕꯦꯅꯤꯐꯤꯠꯀ ꯑꯩ ꯀꯥꯟꯅ ꯃꯥ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯥꯏ ꯈꯣꯠꯂꯤ ꯍꯥꯏꯅ ꯁꯤꯌꯔ ꯇꯧꯕꯗꯣ ꯉꯁꯤ ꯑꯣꯏꯔꯕꯅꯤꯅ ꯐꯔꯕꯅꯤꯅ ꯑꯩꯅ ꯁꯤꯌꯔ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯁꯤꯅꯤ ꯃꯌꯥꯝꯁꯨ ꯁꯤꯒ ꯌꯦꯡꯉꯤꯕꯀꯣ ꯃꯌꯥꯝꯁꯨ ꯎꯔꯤꯕ ꯑꯗꯩ ꯄꯕ꯭ꯂꯤꯛꯅꯁꯨ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤ ꯏꯆꯦꯒꯤ ꯁꯨꯃꯥꯏꯅ ꯄꯣꯖꯤꯁꯟꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯕ ꯍꯧꯖꯤꯛꯁꯨ ꯑꯁꯤ ꯃꯌꯥꯝꯁꯦ ꯁꯦ ꯇꯧꯔꯛꯑꯒꯗꯤ ꯍꯤꯜ ꯇꯧꯔꯒꯗꯤ 110% ꯐꯔꯛꯀꯅꯤꯕ ꯁꯝꯊꯤꯡ ꯄꯋꯥꯔ ꯌꯥꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯍꯤꯂꯤꯡ ꯑꯃ ꯌꯥꯎꯔꯤ ꯃꯦꯗꯥꯝꯗ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯃꯤ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯇꯣꯉꯥꯟꯕ ꯑꯃ ꯌꯥꯎꯋꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯇꯣꯞꯄ ꯈꯔ ꯇꯧꯈ꯭ꯔꯦ ꯏꯁꯥꯗ ꯁꯨꯝ ꯍꯥꯏꯗꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯗꯥꯎꯠ ꯂꯩꯌꯦꯕ ꯗꯥꯎꯠ ꯂꯩꯇꯥꯥꯔꯒꯁꯨ ꯃꯦꯗꯥꯝ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯨꯝ ꯇꯧꯋꯦꯕ ꯑꯩ 21 ꯗꯦꯖꯇꯨꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯇꯧꯔꯦ ꯑꯗꯨꯏ ꯃꯇꯨꯡ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯇꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯛꯇꯕꯨ ꯍꯥꯏꯕꯗꯤ ꯁꯝꯊꯤꯡ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯍꯤꯂꯤꯡ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯅꯦ ꯑꯗꯨꯅ ꯔꯤꯖꯜꯁꯦ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯎꯋꯦ ꯃꯦꯝꯗꯅꯦ ꯃꯦꯝꯅ ꯍꯥꯔꯠꯇꯒꯤ ꯄꯤꯊꯣꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯀꯔꯤ ꯅꯛꯁꯤꯟꯅꯕꯁꯤꯅꯁꯨꯅꯦ ꯌꯥꯝ ꯌꯥꯎꯋꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯑꯩ ꯏꯁꯥꯃꯛ ꯈꯪꯉꯦꯕꯀꯣ ꯑꯩ ꯃꯦꯝꯒ ꯃꯦꯝ ꯂꯣꯏꯅꯕ ꯑꯩꯁꯨ ꯁꯤꯌꯔ ꯇꯧꯒꯦ ꯁꯪꯒꯤꯇꯥꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯍꯥꯏꯔꯣ ꯁꯪꯒꯤꯇꯥ ꯐꯖꯅ ꯍꯥꯏꯔꯣ ꯋꯥꯔꯗꯤꯡꯁ ꯐꯖꯅ ꯁꯤꯌꯔ ꯇꯧꯕꯅꯤꯀꯣ ꯑꯦꯐꯕꯤꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯃꯦꯝꯅ ꯌꯥꯕꯤꯔꯛꯄꯁꯦ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯑꯗꯨꯏꯁꯦ ꯑꯍꯥꯟꯕ ꯃꯦꯝꯗ ꯀꯩꯅꯣ ꯍꯣꯄꯣꯅꯣꯄꯣꯅꯣꯁꯦ ꯌꯥꯎꯕ ꯍꯧꯔꯝꯃꯦ ꯑꯦꯗꯚꯥꯟꯁꯁꯦ ꯈꯔ ꯌꯥꯎꯔꯀꯥꯟꯗ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯌꯥꯗ꯭ꯔꯀꯥꯟꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯤꯟꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯂꯦꯞꯄ ꯂꯩꯈꯤꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯑꯅꯧꯕ ꯃꯦꯝꯒꯤ ꯑꯦꯗꯚꯥꯟꯁꯁꯦ ꯑꯃꯨꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯦꯝꯅ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯌꯥꯎꯕ ꯑꯃꯨꯛ ꯍꯧꯖꯔꯛꯄꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯑꯩꯒꯤ ꯊꯕꯛꯀꯤꯁꯨ ꯈꯔ ꯆꯤꯟꯕ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯅꯥꯔꯛꯄꯅꯦꯕ ꯏꯁꯥꯒꯤ ꯅꯥꯕꯁꯤꯗ ꯀꯃꯥꯏꯅ ꯅꯥꯕꯅꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯐꯥꯏꯕ꯭ꯔꯣꯏꯗ ꯂꯩꯔꯛꯄ ꯎꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯅꯥꯕꯁꯤꯗ ꯑꯩꯁꯦ ꯑꯌꯥꯝꯕꯅ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯈꯤꯗꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯦꯝꯅ ꯍꯣꯄꯣꯅꯣꯄꯣꯅꯣꯁꯦ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯗꯁꯨ ꯑꯩ ꯈꯔ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯛꯑꯦ ꯑꯇꯣꯞꯄ ꯃꯦꯟꯇꯔꯁꯤꯡꯗꯩꯁꯨ ꯈꯔ ꯈꯪꯉꯛꯑꯦ ꯑꯗꯨꯕꯨ ꯃꯦꯝꯅ ꯑꯩꯈꯣꯏꯗ ꯁꯤꯌꯔ ꯇꯧꯔꯤꯕ ꯇꯥꯛꯏ ꯃꯌꯥꯝꯁꯤꯗꯤ ꯁꯤꯒ ꯃꯥꯟꯅꯅꯗꯤ ꯑꯃꯠꯇ ꯇꯥꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯍꯥꯏꯗꯤ ꯋꯥꯔꯗ ꯁꯦꯟꯇꯦꯟꯁ ꯑꯃꯃꯝꯗꯨꯒꯤ 3 ꯋꯥꯔꯗ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯗ ꯃꯔꯝ ꯄꯤꯌꯨ ꯍꯥꯏꯕꯁꯦ ꯁꯤ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯗ ꯁꯤꯌꯔ ꯇꯧꯔꯛꯈꯤꯗꯦꯕ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯛꯈꯤꯗꯦ ꯑꯩꯅ ꯈꯪꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯦꯝꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯋꯥꯔꯗ ꯁꯦꯟꯇꯦꯟꯁ ꯑꯃꯒꯤ ꯍꯥꯏꯗꯤ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯁꯤꯒꯤ ꯃꯔꯝꯁꯤꯒꯤ ꯋꯥꯔꯗ ꯑꯍꯨꯝ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯍꯥꯏꯌꯨ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯎꯝꯗ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯅꯒ ꯂꯩꯔꯝꯕ ꯄꯣꯠꯅꯤꯗ ꯐꯥꯏꯕ꯭ꯔꯣꯏꯗ ꯂꯩꯕꯁꯦ ꯑꯗꯣ ꯑꯩ ꯏꯊꯟꯗ ꯍꯤꯜ ꯇꯧꯖꯩꯌꯦꯕ ꯁꯤꯒꯤ ꯑꯩ ꯅꯥꯏꯁꯦ ꯐꯔꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯍꯥꯏꯔꯀꯥꯟꯗ ꯊꯥ 3ꯁꯦ ꯌꯧꯗꯕꯤꯗ ꯊꯥ ꯑꯃꯨꯛꯇꯪ ꯆꯞ ꯆꯥꯔꯀꯥꯟꯗ ꯑꯩꯁꯦ ꯐꯈ꯭ꯔꯕ ꯃꯥꯜꯂꯦ ꯗꯣꯛꯇꯔꯗꯨꯁꯨ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯒ ꯍꯣꯄꯣꯅꯣꯄꯣꯅꯣ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯁꯣꯜꯂꯦ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯥꯕꯁꯦ ꯄꯨꯔꯥ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯗꯣꯛꯇꯔ ꯆꯦꯛꯑꯞꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯥꯁꯦ ꯑꯗꯨꯒ ꯄꯨꯔꯥ ꯐꯕꯩ ꯃꯑꯣꯡꯗꯤ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯩꯁꯦ ꯁꯤꯁꯤꯃ ꯌꯥꯝꯅ ꯉꯛꯄ ꯑꯃ
ꯑꯗꯨꯗꯨꯒ ꯃꯔꯛꯇꯁꯨ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯦꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯄꯥꯎꯈꯨꯝ ꯄꯤꯕ ꯂꯩꯔꯛꯄꯗ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯁꯤ 1 ꯂꯥꯈꯁꯦ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯦꯝ ꯑꯩ ꯍꯣꯞꯄꯅꯣꯁꯦ ꯍꯥꯏꯗꯤ ꯁꯣꯟꯕꯗ ꯆꯦꯟꯇꯤꯡ ꯇꯧꯕꯗ ꯑꯩꯁꯤꯕꯨ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯦꯝꯗ ꯍꯪꯕ ꯌꯥꯎꯋꯦ ꯀꯥꯟꯅꯅꯤꯒ ꯍꯥꯏ ꯑꯗꯣ ꯑꯩ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯅ ꯐꯪꯅꯤꯡꯉꯤꯕ ꯃꯇꯝꯗꯨꯗꯒꯤ ꯉꯟꯈꯠꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕꯅꯦ ꯃꯌꯥꯝ ꯃꯦꯝꯒꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯁꯨ ꯃꯥꯟꯅꯗꯕꯅꯤ ꯑꯗꯨꯒ ꯁꯤ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯔꯤꯖꯜꯠꯁꯤ ꯍꯦꯛ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯖꯕꯅꯤ ꯏꯁꯥꯅ ꯑꯗꯨꯝ ꯁꯤꯁꯦ ꯍꯥꯏꯅꯤꯡꯉꯦ ꯑꯩꯗꯤ Thank you so much, Sangeeta. Fajana, I wish you to virakpagi tamakta. Thank you. Ma marak ta sudum hangai paisa gi maram da su health ki maram da su class se yaw bangam da su ma babita lab ki collection hoy pani ma se adu gi thabak babita na te babina ni ko adu gai duga taw bani ma se duga gi ma se thabak khara chin su yaw bangam da baga masa nuai ta baga chana ba du class ki maram di ma khang ba hin ba du na ne taw ba se thuna oyaba aina haibaduni sungkhang khangdana kitang khangbasina khangakpadunane khara tawragane moy kanaba heleba so thank you punamak ngasi dagi only ngasi gi thabak se ngasi dagi hauna 108 times ho'oponopono chanting se ayuka nungdhinga shriyabati ko iche ranjita ga Amravati ga mayam se 108 times tawbiwa se continuously ngasai aina intensity ihan bado intensity do koi ending da yeng siaba kaya da kana ge habse so hayengi na surrender kamaina tawni akoi universe ta plus akoi gi inner child healing ga akoi meditation kara tawsiaba adu ko process se ꯃꯦꯝ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦ ꯃꯦꯝ hango ꯑꯗꯣ ꯉꯁꯥꯏ ꯔꯤꯖꯟ ꯑꯍꯨꯝ ꯄꯤꯔꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯁꯤꯒꯤ ꯄꯤꯔꯀꯥꯟꯗꯅꯦ ꯉꯁꯥꯏꯒꯤ ꯍꯦꯜꯊꯀꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯀꯦꯔꯤꯌꯔꯒꯤ ꯃꯅꯤꯒꯤ ꯇꯧꯕꯁꯦ ꯁꯤꯁꯤꯅ